Parina mangonda class ani hanbani. Mana class 10 kaba matamdoni. Parina class 12 kariba. Ngasi hemagi HSS LC exam lori. Magi tamochogi di HSC exam loi kadaba numit mangani wali. Yausang matungda subject ama thokli. Yausang maraktudana numit mangani sutilation kibani. Hemana exam center dagi mamanabi singa harau tholakmini. Gate mayada magi tamochongna mabu ngaiduna lerami. Hema mamu nokna yengjerui. Ngata ngayu laklagi harikom mangak induna ingitawri. Parina hoi haikom mangak khajik nomduna pakhum pirai. Ngasidi fana kuina mamanabi singa lapthongnarani khanbagi lepminatuna wari sanaruri. Hema mamit ani nadi toina gate romda yenglui. Yengliba khuding magi tamochongna momon noklakni. Ani do mayum romda halakmini. Parina hemagi school bag to maringjum oirom thangbaduda yansili. Makudiyatana plastic amuba mayum ama pairi. Hemana maduromda cheptha yengduna. Tamocho, nang larik parudoira. Paroi, kedore. Koi bachok sikotide. Ai yumdaga changkiro. Ima wina cheradi uren. Cherry kisu. Ain exam loi bagi imanabi singa pulakani khara thinga lakani ngarang hairamli. Okay, chalusi. Kadai de chatawriba. Hemana magi tamochoki yelom thangba makutki free khudang atron biduki machiduda. Oina boina pairakuna kena haiki. Adibura nangna puba mafamda. Pari nokladuna hemabu yenglai. Mana wamusu fanam heli. Aduna hemada nontaduna heke kingzabani. Nokpadamang nokki. Waye mahairaki badi nati. Makut yetuna hemagi fruit machi pairakliba makut oina. Chena paisanbi. Makut sambi. Hema momo nokchei. Ikaina khazai ngangsin. Mamai nunthagi. Arapada nati lakliba. Makoigi school laiba maikai romduda oina lakmini. Mi itak tai. Nungthil laitharakpa matam oibana. Lambi matai romda junction ki. Parina magi khongrau pocket ki rumal angu bomalak thori. Madu sandoktuna thai napi mathaktuda. Hema mamunokna rumal mathaktuda phamthai. Mamit ani nadi koitan tana magi tamuchok yingse. Parisu maromda amu yenglak noglakani. Wa amadi hairakpa nati. Mana pairakkiba chirang amubado kisi hangdoga. Manungdagi amuba polybag macha amada haptuna purakpa pambi chara ama puthokuna hemada ulai. Hema khangning yengse manakta pambi chara do parina pusalakuna makut anina paheli. Thoi. Sisi sinaramuko. Ado nang kaida chatoino. Aiba kemta chaloi. Pari ningkhang phamlambadagi hagutki. Aduga chay machin tumlap tawwa ama thiruraga madu paiduna lai. Lambi nakalki napi songsin na huzandaba maphamdo makut ani changna napi singdo phoidali. Hemana matawdo laptang mubada konjel haurakna. Tamocho aisi yauge na tum tawagani. Pari yenglei kumlai. Waroi nungsa sai nang ada sum phamuthoi. La ke hairaga. Oh, mating yang pangning nida ko. Laki ko. Hemla pamlam badagi hagot. Pambi jara do ningthizana napi mathakta thanamlaga parigi manakta prapap changsilai. Masu ningkhang pamtharaga kishu haida. Magi tamochogi free khudang. Mau maril ta dabado hikatlibani haidana. Fazana mathup naina thupchinbi. Khuding waidu bhawa. Aduga makut machaduna parigi marai bakta tamna humang mari khara paklibado nanthukpi loiraga ikairak lamali mamai de sumsum nontaki pari nungsa mangal maraktuda mamit ani sukna pang nontaraga lusin khribi maithong maduda yingzarami mikup khara hema ikai khre khanglabaga asumna kishu khandaba sahari jaisina lebak sikhara toktoke toy se Lay jar se usilo kodai.
Hema amu hagotuna chatki. Thuna lei charado puraktuna parigi manakta lepi. Ngaki matung pambi chara thanaba ko mama parina piktakna semli. Mamai do non khalak Hema bu yingza. Nangna thause. Nungsiba wai hairaga sida. Ado plastic to loktholaga thasiko. Hema phamtharai parina pambi chara dubu yumsaliba polybag machado lokthokpiri. Hema na makut ani changna tapna pambi chara do komduda thazali. Aduga makut macha ani do changna pambi makungda lebak singa do kumjinbi. Parina kishu haida Hema gi matabu yingse. Loiraga ising bottle ama parina puraktuna pambi makung aduda ising khara chaisinki. Aduga kishu haida ising thabiduna Hema gi makut animak amdokhali. Loiraga magi furit matrida Hema gi makut ani do daithokpi. Hema na parida mangak thangat na yingkhali. Kaino sibo tamucha? Asibo. Gulmor pambi charani. Hengwe chawrkagane lei fazaba satong nithoi. Asing bagi. Chahi kya changane asina lei salakpada. Yam chahi tara pharui. Yami sibu ado kaide ni sibo nangna semiro tamucha sida thari sina kai kya. Aina semini. Aigi thoigi. Chahi mari manga matungdadi pambi se mapung phadong ni ko thoi. Aduga ahan malay salakpada ahan masalak laydo ay nihigtana kudolo helagalori nangi yed kinapaduda na chumo hendina kutna chingani nasana yazari ko yade habiyari ko Hema nokpa khangjiladuna oinana acha pami se sikradi kangkradi na chum chilaroi siheloi aina senagani aisu senagani asingkia Parina Hemabu hanagum phamali mana manakta napi mathaktuda phamthai thazin kiba gulmor pambi romduda phalap so parina yengli momonukche tapna hari thoe gulmor pambi ki leimachu sikarino angang bani angang machu ni tamucho nang khangdabro hana khang adu thoe ibani ki gulmor sina chawraklaga leimachu do angang bo irui Kaya ano ba makalo sina ang balay satpa gulmor sulay rabro Nati ate ka chamane siso Aduga kamay na kinadoy sina ate dekidi Asina ko ay na nang nungsibagi ahan ba kudolay na pigi na takiba Aduna tongan mo machugoy na lay salan doy ba Ang ba machugoy na salan si kotoy Ngaw bo nga pra kayo ni Tamucho, o machu angang basalak to ini pambi sige lady. Kadum dagino, ha, ango balay satpa gulmor pambi bulay braba. Salan gani, hazo toy. Nogli zimuni, hayangway ango machu gi gulmor sige ne laydo. Na chomoy na ay napisala di kamdo ba? Hoy, ngamne di salaloni. Nangi gulmor pambi sina ahan pambi ohelasi. Malim sida ago balay satpa. Tawi singone, mina haraga, mana phagi da tawdole. Pangnok tanok laga lero ko na. Se, ising botol na mayaw kiday, ising saysalo si. Ho, ang bagul morki mapuoy daw baw, nok to na layra dra. Yingone, nang mune tamo chow. Ho tamo chow. Kandi. Laglikan sida na, sambal khazilam ki. Lambi matay da thaba pambini na Mina sana changana amuk phoidat piramladi aide mangjar na pada chinbigani haidok luraga na chomo henaba lei salan bangamda pambi se sikrabati aide mangjare thubi parina manak nakpadagi usa akangba khare theklui aduga pambi thakiba maphamdo ikoi koina aduk phajana sambal khajili Hema na khoidana yingzai madawdo sangsar sida angobo machugi gulmohor Magi lay saloi sat ki de haibaso mana khangli adabu magi tamuchogi mataud ururaga makoini ki kulmohor pambi dudi hayengwai angang balai ki mohot ango balai oina sata salaka da winingli apang bimana nupa nangna aibu samutkri aibu ngawhankri nangbu kari ki asuk
ꯑꯩꯅ ꯅꯨꯡꯁꯤꯍꯟꯕꯅꯣ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯁꯝꯕꯜ ꯈꯥꯅ ꯈꯥꯅ ꯄꯥꯔꯤꯅ ꯍꯦꯃꯥꯗꯗꯤ ꯌꯦꯡꯂꯛꯇ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯕ ꯒꯨꯜꯃꯣꯍꯔꯒꯤ ꯂꯩ ꯐꯖꯩ, ꯌꯥꯝꯅ ꯐꯖꯩ꯫ ꯅꯪꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯇꯥꯃꯣꯆꯧꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯅꯪꯅ ꯐꯖꯩ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯅ ꯍꯦꯟꯅ ꯈꯣꯏꯗꯥꯏ꯫ ꯑꯗꯨꯒ ꯇꯨ ꯌꯦꯡꯉꯨ, ꯏꯕꯥꯅꯤꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯁꯤꯅ ꯅꯪꯒꯤ ꯍꯦꯛ ꯃꯊꯪꯗ ꯏꯅꯨꯡ ꯅꯨꯡꯁꯤ꯫ ꯁꯤꯃꯗꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯁꯦꯟꯅꯔꯅꯤ꯫ ꯍꯥꯏꯕꯨꯗꯤ ꯍꯥꯏꯗꯦ, ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯗꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯂꯝꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯗ ꯃꯥꯂꯩ ꯑꯣꯏꯗꯨꯅ ꯅꯪꯅꯤ ꯈꯟꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯅꯨꯡꯁꯤ ꯂꯥꯏꯅꯥ ꯅꯥꯗꯨꯅ ꯂꯩꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯀꯣꯊꯣꯏꯕꯤ, ꯅꯪꯅ ꯄꯪꯅꯣꯛꯇ ꯅꯣꯛꯇꯨꯅ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯥ, ꯌꯦꯡꯉꯨꯅꯦ ꯅꯣꯛꯂꯤꯁꯦ꯫ ꯍꯩ, ꯃꯁꯤ ꯃꯁꯤ ꯇꯥꯃꯣꯆꯧꯒꯤ ꯊꯣꯏ, ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯍꯥ? ꯍꯦꯃꯥ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯈꯪꯖꯗꯦ꯫ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨꯅꯗꯤ ꯍꯥꯏꯖꯈꯤꯕꯅꯤ, ꯅꯪ ꯈꯛꯀꯤꯅꯤ ꯇꯥꯃꯣꯆꯧ, ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯅꯤ꯫ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯀꯥꯟ, ꯊꯃꯣꯏ ꯃꯆꯨ ꯁꯪꯗ꯭ꯔꯤꯀꯥꯟ ꯃꯇꯝꯗꯨꯗꯒꯤ ꯄꯥꯔꯤꯅ ꯍꯦꯃꯥꯕꯨ ꯅꯨꯡꯁꯤꯈꯤ꯫ ꯍꯦꯃꯥꯁꯨ ꯄꯥꯔꯤꯕꯨ ꯊꯦꯡꯅꯔꯨꯕꯅ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯈꯤꯕꯅꯤ꯫ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯈꯤꯗꯦ, ꯋꯥꯈꯜ ꯃꯐꯩ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ꯫ ꯑꯗꯨꯝ ꯂꯣꯟꯅ ꯅꯨꯡꯁꯤꯅꯈꯤ, ꯑꯀꯥꯏꯕ ꯃꯇꯧ ꯑꯃ ꯐꯥꯎꯕ ꯎꯠꯈꯤꯕ ꯂꯩꯇꯦ꯫ ꯄꯥꯔꯤꯅ ꯍꯦꯃꯥꯕꯨ ꯍꯦꯟꯅ ꯄꯥꯝꯃꯨꯖꯕꯅꯤ, ꯍꯦꯃꯥ ꯃꯥꯅꯁꯨ ꯄꯥꯔꯤꯕꯨ ꯑꯗꯨꯛ ꯂꯨꯅ ꯅꯤꯡꯖꯈꯤꯕ꯫ ꯄꯥꯔꯤꯗꯤ PhD MAC ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯛ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯈꯤ꯫ ꯑꯍꯦꯟꯕ ꯑꯐꯕ ꯃꯈꯥꯒꯤ ꯃꯍꯩ ꯇꯝꯕꯗꯤ ꯃꯥ ꯄꯥꯝꯈꯤꯗꯕ ꯅꯠꯇꯦ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯥꯅꯤ, ꯃꯈꯨꯔꯥꯅ ꯑꯉꯝꯕ ꯈꯔ ꯃꯥꯕꯨ ꯃꯍꯩ ꯇꯝꯍꯟꯕꯤꯕꯗꯨꯅ ꯃꯥ ꯄꯦꯟꯊꯣꯛꯈꯤ꯫ ꯐꯤꯖꯤꯛꯁꯇ PhD ꯃꯈꯥ ꯇꯥꯅꯗꯤ ꯇꯝꯊꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯆꯥꯔꯛꯇꯦ, ꯍꯥꯟꯅꯅꯁꯨ ꯍꯧꯖꯤꯛꯁꯨ꯫ ꯃꯈꯨꯔꯥ ꯍꯣꯏꯅꯁꯨ ꯄꯥꯔꯤꯕꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯍꯟꯕ ꯄꯥꯝꯗ꯭ꯔꯤ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯩꯇꯔꯥꯏꯔꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯍꯟꯅꯤꯡꯈꯤ꯫ ꯃꯆꯥ ꯁꯦꯝꯂꯤ ꯃꯈꯣꯏꯁꯨ, ꯑꯗꯨ ꯄꯥꯔꯤꯅ ꯎꯏ, ꯈꯪꯏ, ꯃꯗꯨꯅ ꯃꯥ ꯃꯁꯥꯅ ꯑꯣꯏꯅ ꯃꯈꯥ ꯇꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯣꯛꯏ꯫ ꯃꯥꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯂꯛꯈꯤꯕ ꯁ꯭ꯀꯨꯜꯗꯨꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯅꯤ, ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯗ꯭ꯔꯤ꯫ ꯍꯦꯃꯥꯅ BSc ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯥꯗꯤ ꯇꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏ꯫ ꯃꯥꯁꯨ ꯀꯤꯠ ꯁꯦꯟꯇꯔ ꯑꯃꯗ ꯊꯕꯛ ꯌꯥꯎꯕꯅꯤ, ꯏꯅꯛ ꯅꯛꯅꯩ ꯄꯥꯔꯤꯅ ꯑꯣꯖꯥ ꯑꯣꯏꯕ ꯁ꯭ꯀꯨꯜꯗꯨꯒ꯫ ꯇꯣꯏꯅ ꯎꯅꯩ, ꯀꯨꯏꯕꯗꯤ ꯅꯠꯇꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ꯫ ꯍꯥꯟꯅꯒꯨꯝ ꯂꯣꯟꯅ ꯂꯣꯟꯅ ꯎꯅꯕ ꯋꯥꯔꯤ ꯁꯥꯕꯗꯤ ꯍꯟꯗꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯂꯣꯠꯂꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ, ꯑꯗꯨꯅ ꯂꯣꯠꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯑꯅꯤꯃꯛꯅ ꯈꯪꯕꯅꯤ꯫ ꯃꯇꯧꯁꯤꯡꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯎꯔꯛꯏ, ꯍꯦꯃꯥꯒꯤ ꯃꯃꯥꯅ ꯎꯔꯦ, ꯄꯥꯎ ꯇꯥꯔꯦ꯫ ꯃꯆꯥ ꯑꯁꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯄꯥꯔꯤ ꯍꯥꯏꯗꯨꯒ ꯅꯨꯡꯁꯤꯅꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯍꯥꯟꯕꯗ ꯊꯦꯝꯃꯤ, ꯄꯥꯔꯤꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯏꯃꯨꯡꯗ ꯋꯥꯏ ꯍꯥꯏꯕꯅꯤ, ꯍꯦꯃꯥꯅ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯊꯦꯝꯂꯝꯕꯗꯒꯤ ꯃꯆꯥꯅ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯔꯛꯇ꯭ꯔꯕꯗ ꯃꯃꯥ ꯃꯄꯥ ꯁꯥꯎꯗꯨꯅ ꯍꯦꯃꯥꯕꯨ ꯆꯩꯈꯤ, ꯐꯨꯕ ꯐꯥꯎꯕ ꯌꯥꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯅ ꯍꯥꯟꯅꯒꯨꯝ ꯃꯅꯥꯗ ꯍꯥꯞꯇꯦ, ꯃꯥꯒꯤ ꯇꯥꯃꯣꯆꯧꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯩ꯫ ꯃꯇꯥꯡ ꯆꯥꯅ ꯅꯤꯡꯊꯧꯅ ꯍꯦꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯥꯛꯈꯤ, ꯃꯥꯕꯨ ꯈꯣꯏꯗꯥꯈꯤ, ꯄꯥꯝꯖꯈꯤ, ꯅꯨꯡꯁꯤ ꯍꯥꯏꯈꯤ꯫ ꯄꯥꯔꯤ ꯇꯨꯃꯤꯟ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯈꯔ ꯅꯥꯇꯩ ꯆꯥꯕ ꯑꯣꯏꯔꯝꯕ, ꯃꯁꯥꯒꯤ ꯂꯥꯏꯔꯤꯛꯇ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯄꯤꯕ ꯉꯝꯂꯝꯂꯕ, ꯃꯤꯆꯪ ꯁꯪꯒ ꯈꯖꯤꯛ ꯂꯩꯔꯝꯂꯕ, ꯃꯥ ꯑꯆꯧꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯃꯇꯝꯗꯨꯗ꯫ ꯑꯗꯨꯕꯨ ꯃꯈꯨꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ, ꯑꯗꯨꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯤ, ꯇꯣꯂꯣꯞꯅ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝ ꯐꯪꯏ, ꯊꯕꯛꯅ ꯀꯣꯛꯊꯣꯡ ꯑꯃ, ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯕꯅꯤ, ꯕꯦꯠꯁꯅꯤ, ꯅꯨꯃꯤꯗꯥꯡꯗ ꯋꯥꯕꯅ ꯃꯁꯥꯗ ꯄꯣꯞ ꯇꯥꯏ, ꯑꯗꯨꯅ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛꯇ ꯈꯨꯏꯖꯪꯕ ꯉꯝꯗꯦ꯫ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯃꯁꯥꯒꯤ ꯊꯕꯛꯀꯤ ꯀꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯂꯥꯏꯔꯤꯛ ꯄꯥꯖꯩ, ꯑꯗꯨꯕꯨ ꯏꯃꯨꯡꯗꯣ ꯑꯉꯥꯡꯑꯣ ꯀꯔꯤꯑꯣ ꯆꯔꯥꯡꯉꯤ꯫ ꯃꯈꯨꯔꯥꯅ ꯂꯧꯕꯨꯛꯇ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯛꯀꯅꯤ, ꯌꯨꯝꯒꯤ ꯊꯕꯛ ꯃꯆꯥ ꯃꯁꯨꯗ ꯃꯗꯣꯝꯆꯥꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯈꯨꯔꯥꯒꯤ ꯃꯆꯥ 3ꯅꯤ, ꯃꯈꯣꯏꯕꯨꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯅꯤ꯫ ꯑꯇꯩ ꯃꯇꯝꯗꯁꯨ ꯑꯉꯥꯡ 3ꯗꯨꯅ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯒꯅꯤ꯫ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯗꯦ, ꯃꯀꯣꯛ ꯆꯤꯛꯂꯒ ꯇꯣꯛꯏ꯫ ꯀꯔꯝ ꯌꯦꯠꯂꯛꯀꯅꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯍꯥꯏꯗꯦ ꯃꯥ꯫ ꯑꯗꯨꯅ ꯃꯀꯣꯛ ꯅꯨꯡꯇꯤꯒꯤ ꯁꯥꯕꯅꯤ꯫ ꯍꯦꯃꯥ ꯎꯔꯒ ꯃꯥꯒꯤ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯑꯣꯏꯔꯛꯀꯅꯤ, ꯍꯦꯃꯥ ꯎꯔꯒ ꯃꯣꯃꯣ ꯅꯣꯛꯅꯤ, ꯋꯥꯔꯨꯕ ꯁꯥꯔꯨꯕ ꯃꯊꯥ ꯄꯨꯝꯕ ꯐꯈꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯦꯃꯥꯕꯨ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯨꯁꯟꯅꯤꯡꯗꯦ꯫
ꯍꯦꯃꯥ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯃꯥꯕꯨ ꯑꯗꯨꯛ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯍꯦꯃꯥ ꯈꯛꯅꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤꯕ, ꯄꯥꯔꯤ ꯂꯣꯏꯅ ꯈꯪꯏ꯫ ꯑꯆꯧꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯗꯕ ꯌꯥꯗꯦ, ꯃꯈꯨꯔꯥ ꯍꯣꯏꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯏ, ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯍꯦꯃꯥꯕꯨ ꯃꯅꯥꯛꯇ ꯊꯝꯅꯤꯡꯈꯤꯕꯅꯤ, ꯊꯝꯒꯦ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯆꯤꯜꯅ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯕꯁꯨ ꯃꯥꯒꯨꯝ ꯋꯥꯅ ꯍꯦꯃꯥꯕꯨꯗꯤ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯁꯪꯕ ꯀꯥꯟꯗ ꯃꯥꯒꯤ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯂꯥꯏꯔꯤꯛ ꯄꯥꯈꯤ꯫ ꯁꯨꯇꯤ ꯅꯨꯃꯤꯠꯀꯨꯝꯕꯗ ꯍꯦꯃꯥꯒ ꯎꯅꯔꯁꯨ ꯍꯦꯃꯥꯅ ꯄꯥꯔꯤꯕꯨ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤ, ꯃꯥꯅ ꯃꯅꯥꯛꯇ ꯃꯇꯧꯗꯨ ꯌꯦꯡꯖ ꯇꯨꯃꯤꯟ ꯂꯩꯒꯅꯤ꯫ ꯀꯔꯝ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯟꯖꯕꯅꯤ꯫ ꯏꯇꯠ ꯇꯠꯇ ꯇꯨꯃꯤꯟ, ꯃꯆꯤꯟꯅ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯟꯖꯩ꯫ ꯇꯥꯃꯣꯆꯧ, ꯑꯩ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤ, ꯌꯥꯝꯗꯦ, ꯑꯗꯣ ꯁꯤꯅ ꯏꯕꯥꯅꯤꯒꯤ ꯀꯣꯟꯅꯒꯤ ꯗꯔꯀꯥꯔ ꯇꯥꯔꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯊꯝꯒꯦꯀꯣ꯫ ꯑꯩꯁꯦ ꯃꯤꯇꯣꯞ ꯅꯠꯇꯦ, ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕ꯫ ꯄꯥꯔꯤ ꯀꯩꯁꯨ ꯍꯥꯏꯗ ꯍꯦꯃꯥꯗ ꯌꯦꯡꯂꯛꯀꯅꯤ, ꯍꯦꯃꯥꯅ ꯅꯣꯛꯂꯛꯀꯅꯤ꯫ ꯖꯣꯏꯟ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯗꯣꯛꯁꯤ, ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯅꯪꯅꯗꯣ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯑꯣꯖꯥ ꯑꯣꯏꯔꯒ ꯑꯉꯥꯡ ꯃꯌꯥꯝ ꯇꯨꯏꯁꯟ ꯇꯧꯗꯨꯅ ꯇꯥꯟꯖꯕ ꯁꯦꯜꯁꯤꯡꯗꯣ ꯅꯣꯏ ꯏꯗꯣꯝꯆꯥꯅ ꯂꯣꯏꯅ ꯍꯦꯛꯇ ꯂꯧꯁꯤꯜꯂꯦ ꯍꯥꯏ, ꯅꯪꯅꯁꯨ ꯂꯣꯏꯅ ꯄꯤꯊꯣꯛꯑꯦ ꯍꯥꯏ꯫ ꯑꯗꯣ ꯄꯤꯕꯕꯨꯗꯤ ꯑꯗꯨꯝ ꯄꯤꯌꯣꯕ, ꯈꯤꯇꯪꯗꯤ ꯈꯥꯛꯑꯣꯕ ꯀꯣ ꯇꯥꯃꯣꯆꯧ꯫ ꯄꯥꯔꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯀꯅꯤ꯫ ꯍꯦꯃꯥꯅ ꯃꯇꯧ ꯇꯧꯔꯒ ꯁꯨꯒꯠꯂꯤ꯫ ꯑꯄꯪꯕꯨꯗꯨꯁꯤꯗꯤ, ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯁꯨꯝ ꯅꯪꯅ ꯋꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ PhD-ꯗꯪꯒ ꯇꯧꯊꯣꯛꯂꯗꯤ ꯐꯗꯧꯅꯤ, ꯁꯦꯅꯤꯌꯔ ꯐꯦꯂꯣꯁꯤꯞꯁꯨ ꯐꯥꯎꯔꯛꯂꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯦꯜ ꯀꯩꯁꯨ ꯋꯥꯠꯂꯣꯏ꯫ ꯑꯗꯣ ꯈꯨꯔꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅꯕꯨ ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯁꯨ ꯇꯣꯛꯊꯣꯛꯏ, ꯅꯣꯡꯃ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤ ꯈꯠꯅꯗꯧꯔꯤꯕ ꯅꯪꯗꯤ ꯊꯣꯏ? ꯍꯣ, ꯑꯩ ꯅꯨꯄꯥꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯑꯁꯨꯛ ꯋꯥꯍꯟꯕꯒꯤ, ꯃꯈꯥ ꯇꯥꯕ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯂꯁꯨ ꯇꯝꯕ ꯌꯥꯍꯟꯗꯕꯒꯤ, ꯃꯀꯣꯛ ꯌꯥꯝ ꯁꯥꯍꯟꯕꯒꯤ꯫ ꯄꯥꯔꯤꯅ ꯀꯩꯁꯨ ꯍꯥꯏꯗ ꯍꯦꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯛꯈꯤ ꯀꯣꯝꯂꯞꯅ, ꯑꯗꯨꯒ ꯍꯦꯃꯥꯒꯤ ꯈꯨꯠꯁꯥ ꯃꯆꯥꯁꯤꯡꯗꯨꯒꯤ ꯈꯨꯠ ꯃꯇꯣꯜꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯁꯨꯝ ꯇꯞꯂꯤ ꯄꯥꯏꯗꯨꯅ ꯁꯥꯟꯅꯈꯤꯅꯤ꯫ ꯅꯣꯛꯈꯤꯗ꯭ꯔꯤ, ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯒꯨꯝ꯫ ꯃꯇꯧꯗꯨ ꯎꯔꯒ ꯍꯦꯃꯥ ꯇꯨꯃꯤꯟ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯃꯥꯒꯤ ꯇꯥꯃꯣꯆꯧꯕꯨ ꯌꯦꯡꯖꯅꯤ꯫ ꯀꯔꯝ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯅꯪꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯒꯅꯤ, ꯅꯪꯅꯁꯨ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯤ꯫ ꯑꯩ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯇꯥꯃꯣꯆꯧ ꯈꯟꯗꯨꯅ꯫ ꯍꯟꯗꯛ UPSCꯅ ꯂꯧꯕ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯦꯛꯖꯥꯝ ꯑꯗꯨ ꯄꯥꯔꯤꯅ ꯊꯥꯏ꯫ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯄ꯭ꯔꯤꯂꯤꯝꯁꯇꯨ ꯐꯥꯎꯔꯛꯏ꯫ ꯄꯥꯎꯗꯨ ꯍꯦꯃꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯔꯤꯅ ꯇꯝꯃꯤ꯫ ꯍꯦꯃꯥꯅ ꯀꯌꯥ ꯍꯔꯥꯎꯖꯈꯤꯕ, ꯃꯄꯤ ꯇꯥꯅ ꯀꯞꯈꯤ꯫ ꯄꯥꯔꯤꯅ ꯍꯦꯃꯥꯕꯨ ꯊꯦꯝꯐꯝ ꯈꯪꯖꯗꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯅꯥꯟꯗꯅ ꯃꯊꯥ ꯁꯥꯅ ꯁꯣꯟꯖꯩ꯫ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯂꯒ ꯀꯞꯄꯤꯅꯤ꯫ ꯍꯩ ꯊꯣꯏ, ꯀꯩꯅꯣ ꯅꯪꯕꯨ ꯃꯤ ꯁꯤꯕ ꯌꯥꯎꯕꯗꯧꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯔꯥꯎꯕꯩ ꯀꯞꯄꯤꯅꯤ, ꯄꯦꯟꯅ ꯑꯝꯇ ꯀꯞꯀꯦ꯫ ꯑꯄꯪꯕꯨꯗꯨꯁꯤꯗꯤ, ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯕꯨ ꯃꯥꯅ ꯀꯣꯛ ꯇꯝꯁꯤꯜꯂꯛꯑꯒ, ꯅꯪꯕꯨ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯊꯥꯔꯣꯏ, ꯂꯥꯏꯔꯤꯛ ꯄꯥꯗꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯑꯦꯛꯖꯥꯝꯁꯨ ꯇꯨꯃꯤꯟꯅ ꯊꯥ ꯂꯩꯔꯝꯃꯤ, ꯑꯩꯉꯣꯟꯗꯐꯥꯎ ꯍꯥꯏꯗꯣꯛꯄꯤꯗꯕꯅꯤ꯫ ꯀꯩ ꯀꯥꯏ ꯑꯦꯛꯖꯥꯝ ꯊꯥꯒꯅꯤ ꯍꯥꯏꯔꯝꯕꯗ ꯁꯤꯔꯗ꯭ꯔꯣ ꯅꯪ? ꯌꯦꯡꯉꯨꯅꯦ, ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯃꯦ, ꯈꯜꯂꯔꯣꯏ ꯈꯟꯕꯒꯤ ꯊꯥꯔꯣꯏ ꯇꯧꯔꯝꯕꯅꯤ, ꯑꯗꯨ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯊꯥꯈꯤꯕꯅꯦꯕ꯫ ꯊꯣꯏ, ꯀꯞꯄ ꯂꯦꯞꯄꯨꯁꯦ, ꯊꯣꯏꯕꯤ꯫ ꯄꯥꯔꯤꯅ ꯍꯦꯃꯥꯕꯨ ꯊꯦꯝꯕꯗꯤ ꯍꯩꯇ ꯀꯞꯂꯅꯨꯇ ꯍꯥꯏ꯫ ꯑꯀꯣꯟꯕꯗ ꯍꯦꯃꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟ ꯊꯝꯈꯤ꯫ ꯍꯦꯃꯥ ꯀꯞꯄ ꯂꯦꯞꯈꯤ꯫ ꯄꯥꯔꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯦꯃꯥꯕꯨ ꯌꯦꯡꯖ꯫ ꯄ꯭ꯔꯤꯂꯤꯝꯁꯇꯤ ꯂꯥꯏꯈꯤ, ꯑꯗꯨ ꯊꯣꯏ, ꯃꯦꯟꯁ ꯑꯦꯛꯖꯥꯝꯒꯤꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯗꯦ, ꯑꯗꯨꯅ ꯑꯃꯨꯛꯇ ꯌꯥꯝꯅ ꯍꯔꯥꯎꯔꯛꯈꯤꯅꯤ꯫ ꯑꯗꯨꯝ ꯄ꯭ꯔꯤꯂꯤꯝꯁꯀ ꯐꯥꯎꯔꯛꯄꯗ ꯅꯪꯅ ꯀꯞꯂꯗꯤ, ꯃꯦꯟ ꯑꯦꯛꯖꯥꯝꯗꯨꯒ ꯁꯣꯏ ꯂꯥꯛꯇꯅ ꯐꯥꯎꯖꯜꯂꯗꯤ ꯀꯝꯗꯧꯅꯤ? ꯀꯝꯗꯧꯅꯤꯕ? ꯍꯦꯃꯥ ꯃꯀꯣꯜꯂꯤꯁꯤꯁꯤ ꯀꯝꯅꯣꯛꯇꯧ ꯃꯥꯒꯤ ꯇꯥꯃꯣꯆꯧꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯗꯗꯤ ꯀꯞꯄꯔꯣꯏ ꯇꯥꯃꯣꯆꯧ, ꯑꯩ ꯀꯞꯂꯔꯣꯏꯌꯦ꯫ ꯑꯁꯦꯡꯀꯤ? ꯍꯦꯃꯥ ꯍꯣꯏ ꯍꯥꯏꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫